Hi. Hi. Hi everyone. Everyone. Ma'am, ay ngasi live thazage na tawbane phadana mo. Live thazage tawbane aduda live thabdo haitadana thajarakte kaino mai khara sengma da bakara laiba male ado aina ma'am da haidi giveaway gi matang da khara haijage na ado ma'am sigi mamang da video amada aina giveaway gi video ama thaga chagibdo aduda aigi kaino do Instagram link to changba yaramde bako ado Instagram link to description da yaawbodo ado hujik to adum check tawbiyo hujikti yarabane changba aduga WhatsApp number jo hapchagrabane haidi Instagram paidabasingna moigi di khudong chaba phangdre khotre na message khara adum lae bako aduduna Instagram paidabasing damakta WhatsApp number hapchagrabane aduda adum text tawbiro aduga ina si video shemjari atai gi nate bako haidi video do aigi hanai video do yengi ba mina di amu khana haidi yeng da basu dum yaurang mani thengna da basu duna aina kanu da description da semdo khitara ga su thengna da ba mina di khangaroi dana ko adu da mo semjar puna ai live thajage na tawban do live thaba do haida dana aina video se se oina semjare ado mem si kadang haijage si gi da mo tai video semjar pane ka haigi do aya Cho em đi. Hai viên. Atai di. Chị đi. Isai am so adam. Chị ở. Hai viên. Isai so hai viên người. Isai am so. Kan gì? Mama dada. At. Mama dada. At. Bye bye.